सही असिगी हौखिबा जुनगी तांग तरागनी थोइदा लाइबक थीरबा तम थीरबा थौदोक अमदा अहमदाबाद एयरपोर्ट तगी हेक पाइखतपदा काइखिबा एयर इंडिया की फ्लाइट AI-171 अदुगी मतंगदा प्लेन असिबु मतौ कमदौना काइखिबनो हाइबसिगी लंगला लंगजिन मसिगी ओइथोकपा याबा मरमसिंगी मतंगदा रिपोर्ट असि मियामना मतम कुइना खौरांगना ngairaga लाखिबनी मतौ असुम तौना था अमा चुपना थिजिलबा मतुंगदा हौखिबा जुनगी तांग 13 की अहिंग अथेंगबदा मसिगी हिरमसिदा थी हुमबगी थबक सथरिबा एयरक्राफ्ट एक्सीडेंट इन्वेस्टिगेशन ब्यूरो AAIV ना लमाई तरागा मंगा पानबा अहानबा प्रिलिमिनरी रिपोर्ट फोंखरे रिपोर्ट असिदा सुमना पल्ली मदुदी बोइंग 7878 ड्रीमलाइनर एयरक्राफ्ट अदु पाइखलबा मतुंगदा इंजिन की थावगी कंट्रोल स्विच अदु रनदा थमगदबदगी कट ऑफ पोजिशन दा सेकेंड खरा थमकी हाइना फोंदोखिबनी ngasi video asida AAIB na phongliba report asida kari hairi masida critic singna kari phongdokli amadi thamoi kairaba wari singi matangda khangminarasi ngasi agi video asida soikhiba lankhiba yaurabasu ngakpiu haina hanna miyamda haizari registration number BTANB AI-171 gi plane asi ahanba oina Delhi dagi Ahmedabad airport ta lakhibani प्लेन असिना क्रॉस तौद्रिंगैदा मसिगी ममांगदा ngallingैदा प्लेन असि मेंटेनेंस की इशू खरा लैखि हाइना नोट तौरी AI-171 गी प्लेन असिदा यावरिबा क्रू मेंबर सिंग असि मतम चाना ngannai यौरे अमदि मखोई प्लेन असि पाइद्रिंगैदा निंगथिजना मतम चाना मखोई पोथारे अदुना रिपोर्ट असिना पनबगी मतुंग इन्ना अहमदाबाद एयरपोर्ट असि थादोक्त्रिंगैगी ममांगदा पायलट सिंग अदु मतम चाना पोथाखिबना मरम ओइरगा पायलट सिंग अदु मखोइगे हक्सांगदा अमदि मेंटल हेल्थ असोइबा अमत लैखिदे हाइना फोंदोखि AI-171 गी प्लेन असि एयरलाइन ट्रांसपोर्ट पायलट लाइसेंस पाइरबा चौराकना 15,600 की फ्लाइट आवर्स की एक्सपीरियंस लैरबा मसागी सही 53 सुरबा कैप्टन सुमित सर्बरवालना पायलट इन कमांडर ओइरगा अमदि कमर्शियल पायलट लाइसेंस पाइरबा चौराकना 3,400 की फ्लाइट आवर्स की एक्सपीरियंस लैरबा मसागी सही 39 सुरबा फर्स्ट ऑफिसर क्लिप कुंदरना को पायलट ओइरगा मखोइ अनिना प्लेन अदुबु पाइखतखिबनी असुमना प्लेन अदुदा क्रू मेंबर ओइना 1 पायलट अमदि 1 को पायलट का अतोपा केबिन क्रू गी मियोइ 10 गा यावरगा मखोइना प्लेन अदु टेक ऑफ तौद्रिंगैगी ममांगदा पायलटना सोर फजना सांगना ग्यान ताना होनखि अमदि मखोइ फिट ओइरे हाना डिक्लेयर तौखि अमसुंग प्लेन अदुगी ओइना बोर्डता पैसेंजर 290 यावखि मसिगी मनुंगदा बिजनेस क्लास ता मखोइ 10 मंगानी अदुगा इकोनॉमिक क्लास ता मखोइ 215 मंगानी मखोइना प्लेन असिबु पाइखत्रिंगैदा प्लेन अदुगी टेक ऑफ तौबा याबा वेट अदु नॉर्मल ओइरे अमदि सेफ ओइरे हाइना लाउथोखि मसिगा इरोइनाना प्लेन अदुगी मनुंगदा डेंजरस ओइबा गुड्स अमदि हजार्डस ओइबा मटेरियल अमता याउदि हाइना फोंदोखि असुमना एयरक्राफ्ट अदु अहानमदा मखोइना टेक ऑफ तौबा मतमदा महाकी यौगदबा मैक्सिमम स्पीड 180 की नोट अदु फजना यौबा ngamkhibani मसिदगिनि तमथिरबा लाइबक थिरबा थौदोक असि थोकपा होरखिबसि मसि सेकेंड अमगी मनुंगदा इंजिन अनिमकी पावर असि मांग होरखिबनी अदुना फ्लाइट अदु हेक पाइखतपगा एयरक्राफ्ट अदुगी इंजिन की फुल कंट्रोल की स्विचिंग अदु सेकेंड अदुगी मनुंगदा मथंग रनदा लैरमबदगी कट ऑफ की पोजीशन दा लाखिबनी इंजिन अनि अदुगी फुल की कंट्रोल स्विच तोंगान याउरी मसिदा कॉकपिट वॉइस रिकॉर्डर दा पायलट अमना अतोपा पायलट अमदा नाहाकना करी मरमगिदमक्ता फुल असि कट ऑफ तौरिबनो हाइना हंगबा ताखि अमसुंग अतोपा अमदुना खुमलखि महाकना मदु खक तौखिदे खुदना खक थेंखिदे हाइना पाउखुम पिरकपसु ताखि वाफम मसि कनादा हाइरिबनो हाइबदि रिपोर्ट अदुदा मयक सिंगना पंदे असुमना इंजिन दा थाव पिरिबा स्विच अनिमक अदुना सेकेंड अदुगी मनुंगदा मथंग कट ऑफ पोजीशन दा लाखि टर्न ऑफ तौखि मसिना मरम ओइरगा इंजिन अनिमक असि थाव फंगद्रे मरम अदुना शटिंग डाउन तौबा होरखिबनी मतौ असुम तौना चौराकना 1:38:52 PM अदवाइदा पायलट सिंग अदुना अहानबा इंजिन अदु टर्न तौदुना फुएल अदु बैक ऑन तौनबा होनबा होरखि मसिगी मतुंगदा अमुक 1:38:56 की PM अदवाइदा मखोइना चपमनाना अनिसुबा इंजिन अदुसु बैक ऑन तौनबा कन्ना होनरखि मतौ असुम तौना अहानबा इंजिन अनिसुबा इंजिन अदु मखोइना होनबा अदुदा अहानबा इंजिन अदुदी
recovering tauba haurakki adubu anisuba engine aduna restart tauba ngamkhide asumna fail oiki masigi matung 1:39:05 pm adwaida pilot amana distress call da aroiba oina mayday haina ahumlak laurakki matau asum tauna 1:39:11 pm adwaida aircraft ki data system adu recording tauba lepki asumna plane adu crash tauba haurakkhibani masini report asida palliba asi engine gi thau gi control switch adu second khara cut off ki position da leiraba matungda pilot sing aduna run position da thamduna plane adu gi thrust recover taunaba honakhi adubu plane adu wangna paikhat haudabana maram oiraga engine adu da nauna power piduna asoi angam yaudana amuk hanna paikhalaknabagi matam adu phangkhidabani hairi tongan ba airline gi pilot amadi akhang ahi singna phongdokkhibada plane adugi thaugi control switch cut off da thamlakhiba adu soibadagi thamkhiba oiramloi thawong asi tasengna tauge yauna taubu oigani switch adugi nak yetta section thaurangi damakta bracket sing yauribani masida natana switch adu position hongdok hongjin taunaba hotnabada pilot singna mangjona na switch adu thangatuna position adu hongdok hongjin taunaba stop lock mechanism su leiribani haiki adubu haujik phawbagi oina AI 171 gi engine gi thau control switch adu thawaina cut off position da thamkhibara natragana kamdauna thodok asi thokhibanu haibagi sabsaba report adu langla langjindi khangdokpudi ngamdribani masigi hiramasida tongan ba critic singnasu magi oiba motsing phongdoknari masigi manungchanna Federation of Indian Pilots FBI gi president amasung hanagi Air India pilot captain amanasu asumna phongdokhiba leikhi madudi fuel gi switching gi fibam madu human interface amaga loinaraga ahongba purakpa yai masigi switching adu spring load tawi aduga lock amasu yawi hairi masigi mechanical gi oiba ahongba kaya amasu lei haiki mahaki matung inna switching adu mahausana engine sing adu mai horakpa natragana switching adu pilot sing aduna recycle tawkhibra haibadudi leiramba fibam aduda ahanba thaki report tagi khangmadi ngamde plane adugi power supply dasu apanba lakpa oirambasu yai haina mahaki mot matung inna asumna phongdokhi amuksu hanagi Directorate General of Civil Aviation DGCA gi official amanasu asumna phongdokhi madudi fuel switch ki fibam madu ahongba ama lakpa matamda kari tawbagi madu lakhibano haibadugi wahang amadi adumak leiri masi hojik investigation asina matau karamna switch ki fibam madu ahongba lakhibano haibadu athubada khanglagani madu mechanical gi failure gira tawge haina tawkhibra natragana khanghodana natraga karigumba amadagi natraga khudong sadaba amadagi thokhibra haibadu khanglagani haiki masigi wahang asi software jaraktaba natragana atopa amana thohan khibra haibadusu thoglagani haina mahakna makhatana phongdoki report aduda fuel switch da hanana mathau tawdre haibagi matangadi panba laikide senior Boeing commander amana suhai ahan mathaki report da fuel switcher adu run position dagi cut off the leiki haibadu hekta haibi yaroi tongan ba plane kaibagi investigation da saruk yaraklaba senior official amagi matung innasu investigation adu tha kharagi manung da laklagani masina khangdaba kayagi maram da khanglagani haina phongdokhi adubu masi khudimak oidunasu plane gi atek akai marakta phangkhiba switching adu run position da leiramki hairi ahan bagi report ki matung inna second khara cut off ki position da leiramlaba matung da amang ata thokhraba plane adugi engine animaki switching adu cut off tagi run position da leiramkhiba aduna pilot sing aduna engine sing adu thrust adu amuk hanna hanjinabagi damakta hotnabagi khudam amani haina su palli adubu aircraft aduna pairiba awangba adu ka hena nemkhibana engine sing aduna thak ama yauna wangkhatnaba paikhatnabagi matam adu phangkhidabani haina masi oigani haina su report aduna fankhibani airline pilot amasung expert singi matung inna engine da thau piriba amasung thingliba fuel control switching asigi masagi mathau leiribani amasung khanghoduna madu lenghan bahaibasi waithoktabani spring yauba switching adu nakal animakta ngak senaba bracket singchu yauribani hainasu phangthokna khibani switching adu run amasung cut off thamnabagi damakta natragana cut off tagi run da thamnabagi damakta madu machi lengdringai gi mamangda pilot singna singkhatpa mathau taba stop lock mechanism yauribani switching adu pilot amana singkhi natraga singde haibagi investigator sing aduna yengkhibra haiba report adu da su pande
Tasiangna fuelgi switching adudi karigumba aircraft amana ground leiraba matamda engine start toba amasung muthatpa matam asikaktada ayamba sizinai. Masi karigumba flight aduna pairingaida switching adu sizinnarakpa haibasidi engine adu fail oiba natragana tangai phadana akai atoi thokpa matamda thau thingjinba gumba mathau tarakba matam asikaktada ayamba tawi. Masi karigumba matamda pilot na yadaba engine adu amuk hanna start toge haina khanba taragadi masida karigumba oithokpa leiba taragadi engine gi fuel adu hanna switch off tawraga amasung masi khudakta amuk switch on tawba yawi adubu masigi case asidadi madugi mami amata taade haina phongdokhi. Asumna report aduda palliba adudi engine sing adu shutdown hek tawkhibaga ram air turbine adu mathau tawhanki masiga iroinana control switching adu run position da lakraba matungda masa matomta power gi unit adu automatic oina start up tawba thingnaki hairi. Adu oiba taragadi masigi report asina hainingliba phongdokningliba asina karino pilot sing aduna soibadagi fuel control sing adubu turn off tawraga thamkhibra masina maram oiraga engine animak asigi fuel asi cut off tawraga laikhibra aduga makoina makhatana hairiba cut off tawraga leiriba asi restart tawna kanna khonaba taragasu matam phangdabadagi hairiba asi soikhibra makoina yamna kanna honaduna engine amadi amuk hanna work tawbadi ngamkhi adubu laibak thibadi matam phangdabana maram oiraga flight adubu kanma ngamhaudabani. Asumna report asina hairi madudi pilot sing aduna tanja aduda confuse laikhiba ama masigi emergency oiringai matam asida kari tawgadabano haina khanfam khangdaba mikup amasu oikhibani. Masi pilot anigi marakta communication asisu kharadi effective oikhide masi tasiengna human error oigadra natragana technical fault oigadra haibasi wahang adumak oire. Report asigi matungina amuksu asumna phongdokli madudi plane adugi engine animak amata akai atoi leite yadaba amata leite fajana work tawri amasung masi tasiengna haiba taragadi mistake amadagi fuel gi control adu cut off tawraga thamkhibani masi failure natte haina phongdoklibani. Adu oiba taragadi report asina hainingliba adudi plane crash ki thodok asida pilot ani adugi asoibani makoigi maran leire haibugumbani. Matang swai sida aikoina wafam amatangsu ningsingsi ingkumja 2018 da the US Aviation Authority FAA na fuel switch ki matang asida problem khara leire haina warning tawkhiba leikhi hairi adubu India na masigi matang asida karisu tawroi masidi mandatory ama natti haina laithokhi hairi. Masidani mayamda samamnaba phawhalliba amadi confuse oihalliba asi masigi hiram asida paukhum pibada wagadaba wahang kaya amasu thoki. Masigi matang swai sida aikoina hangba yaba wahang khara haiba taragadi masi kanana kari maramgidamakta fuel gi switching asibu turn off tawraga thamkhibano masi tasiengna mistake amara natragana design issue amara natragana masigi oiba cockpit camera footage adu leirabra. Masi amuksu aikoina hangba yai madudi ingkumja 2018 da the US Aviation Authority na warning pikhiba aduda India na thawa sadabadagi masigi matung tarakpada prevention amata laudabagira haibasisu wahang hangba yai. Nakalamaromda AAIB gi report asina AI 171 gi pilot ani adu mara leirabra haibagi wafam ama miyamna kanna phongdok narakliba sigi matung inna India gi Civil Aviation Minister Ram Mohan Naidu na Air India gi plane kaikhibagi report asi preliminary report amani masi aroiba natte ahanbani haina AAIB na mayek singnasu phongdokhrabani. Maram aduna miyamna amadi mediana masigi report asida yumpham oiduna karigumba makhal amatagi warep lawgumsi achumba langla langjin adu mapung phana khangdringaida tonga asi sandoktuna sarangnaba asi thogangumsi hainasu phongdokhi. Nakalamaromda aikoina wari amatang ningsing minasi Aircraft Accident Investigation Bureau AAIB gi report asina palliba asi Air India gi flight AI 171 kaikhiba adugi maram adu engine gi thau gi control switch adu cut off ki position da matam khara thamkhibadagi mathau taba thrust adu phangba ngamdabadagi kaikhiba oigani haina phongdokhraba matungda miyamna pilot singi maral adu leirabra haina kanna ngangnaringaida sahi taret lomgi mamangda Boeing 737 jet singi thau gi control switch asi issue lei haina US ki Federal Aviation Administration na section wa thamkhiba adu
ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯅꯍꯜꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯗ AAIBꯅ ꯔꯤꯂꯤꯖ ꯇꯧꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗ ꯑꯦꯌꯔꯂꯥꯏꯟ ꯄꯥꯏꯂꯣꯠꯁ ꯑꯦꯁꯣꯁꯤꯑꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯜꯄꯥꯅ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯄ꯭ꯔꯨꯞ ꯌꯥꯎꯗꯅ ꯄꯥꯏꯂꯣꯠꯁꯤꯡꯗ ꯕ꯭ꯂꯦꯃꯤꯡ ꯇꯧꯕ ꯑꯁꯤ ꯇꯁꯦꯡꯅ ꯃꯈꯣꯏ ꯌꯥꯅꯤꯡꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯔꯤꯄꯣꯔꯠ ꯑꯁꯤ ꯕꯦꯁ ꯑꯣꯏ ꯑꯃꯗꯤ ꯐꯦꯛ ꯕꯦꯁꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯐꯖꯅ ꯇꯧꯕ ꯑꯃ ꯆꯪꯏ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤ꯫ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯑꯜꯄꯥꯅ ꯍꯥꯏꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯒꯦ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕꯁꯨ ꯂꯩꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ AAIBꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯑꯜꯄꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯏꯂꯣꯠꯁꯤꯡꯒꯤ ꯕꯣꯗꯤ ꯑꯗꯨꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯏꯂꯣꯠꯁꯤꯡꯒꯤ ꯑꯁꯣꯏꯕ ꯑꯣꯏꯅ ꯎꯍꯟꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯗꯨ ꯃꯤꯠꯌꯦꯡ ꯅꯥꯝꯕꯇꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨ ꯕꯣꯗꯤ ꯑꯁꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯥꯈꯩ ꯁꯦꯡꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯔꯣꯏꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗꯤ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯃꯇꯝ ꯆꯪꯂꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗꯒꯤ ꯈꯔ ꯉꯟꯈꯠꯅ ꯄꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯑꯔꯣꯏꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯉꯥꯏꯃꯤꯟꯅꯁꯤ꯫